Malemgi atai mafam singda Pangthokhre International Day of Forest Kamari Lenana Tawal Forest Division Sinduna ngasi half marathon ama Pangthokhre Forest and Food Haibawa Kalonda Pangthokleba half marathon adu DC Tawal Ahantem Subasna DC office ki get tegi ayuk pung nipan tabada lamthaki tungda Kakching Lamkaida Leiba Kakching Range Forest ki office mamangda lamthumpam oiki half marathon aduga mari lenana DC Tawal Ahantem Subasna paumi singda haikibada Manipur gi lam gi ayam basarukti umang ngaktani chahi khara asida lamai thaba yauna umang koktok rakpa maramna kudong tiba thawdo kaya thorakadra haibagi mipaiba faurakli maramaduna umang kanba asi yamna maru oi DC na makha taraduna umang na ikoida chanana bachinja kaya fanghan batanatana mahausa gi khal ngaktuna thamlibani maramaduna umang kanana bu hotnabada ikoi amana amabu mateng pangminasi Umang Leitrabadi, Equida Pirakadaba, Amango Singshu, Kangminasi Haiki, Nasigi half marathon, Lamtaba Duda DFO, Taubal L. Gisili, Taubalgi SP, Sivanan Survey, Rens Forest Official, Taubal, Dinesh Chandra Salam, Rens Forest Official, Kakching, Huitrom, Sundar, Amadi, Taubal Forest Division, Gimanung Delayba, Beach Officer Singh, Amadi Staff Singshu, Sarukyaki. Manipur si koi mayam na khangna re koi gi ayam sarusi koi gi forest ki lane forest kan basi yam na maru oiba yam na nungnang ningai oiba koi gi chai khaji mamang chai khada gi koi gi forest sum ko porak pa langmai thabana maram oiraga koi gi environment su yam chauna kai ba ma hojik se pirakli dai mayam na koi na khangjen bigada bosi forest sina koi mayam gi jinjak mayam ma su piri forest kan na bo hana bada mayam punamak amaga thajok pina minasi forest sina leitraga di koi society si dam manga ko deriba manipuri koi na hojik uba phangle manipur da hana leiram daba temperature gi sang si hojik adukki matik wakhalai se koi na forest ko porak sina su yam chaw maru amani aduna forest kan na bo hana bada mayam amaga mateng parnasi